Khul ngakpa meeoi hatpada chenaba police personnel thabaktagi louthokkadabani amasung phajinkhiba khul ngakpa sing condition yaodana thadokkadabani haiba demanda JSC na koukhiba pung ki total shutdown na Mahousagi Punsida Chaona Akaiba Pikhre. JSC against the killing of Laishram Priyam and arrest of 6 village volunteer na pung ki oina ngarang numitang wairam pung taruktagi koukhiba Manipur pumbagi total shutdown asina Imphal mayol khuntak lansi baga pangkhak oike. State asigi lalon itik ki mayai chabuk oiriba khwairamban kaithel ki ima kaithel ahum amasung temporary market ta potpham amata famna khide loinana pauna amasung thangal kaithel gi dukan singsu thong lona khe adumakpo pharmacy kharadi thong hangduna hidak langthak leibagi khudong chabade miyam da phanghan khe amawunda Imphal amade masidagi haidokhiba tongan ba mafamda leiba kaithel sing da su total shutdown asigi mami chawna takhe Imphal gi maruiba lambi sing da gari chatpagi chang aduki matik hanthakhibaga loinana inter district ki oina passenger service toriba gari sing su mathau lepkhe petrol pump ayamba so amata thong hangna khide amaromda total shutdown asigi mami lainga ke loishang sing da su takhe babu parada leiba manipur lainga ke yanglen saru oiriba office sing da employee lakpagi chang aduki matik hanthakhe JSC na koukhiba total shutdown asibu saugat leduna tampa ki tongan ba mafamda ima ibel sing na thoraktuna lambi thingbagi khongjang so akan bamong da changsin khe lambi da uwa faijinduna achat awok amata tawhan khite adumakpo essential service amade lining laishon ga mari leinaba sing da de thoidokna apanba pikide total shutdown asibu saugat leduna yai school police lane da lambi thingbagi khongjang sangsin lambi maira paibi amana fongdorakpada kuki khutlai paiba singna chatharakliba lan asida manipur kannabagi dama khul ngakpa sing thorakhibane makhoi leiramdrabadi lan asi Imphal mayol fauba yawrakloi hainingai leite khul ngakpa singna mama leibaki dama kathokpa amaga loinana chongthorakpadage ngasi aikhoi safaribani haibasi kaudaba fai haina mahakna makhatana fongdokhe ngasi isa singchina ngakpiram damakta akhoi santi oina hingjaba ngamnibani natragadi akhoi jorchampuda atha pham sinda nomai gi makhon tabada chenariba songnariba akhoi gi sai iban area se su tawroi haiba tambangam banati madu akhoi mama oibi akhoi khudimana akhoi makai khudimakta akhoi sumana thali adubu thallagasu akhoi akayatoi chaliba gari singda te akayam ta akhoi tawhande kitang mate khara akhoi na pung khara sidi mayam gi oiba prajagi mayamgi apambagi matungina akhoi sima tausi haibadudha akhoi adum saugatchabani adu yari makai akhoi gi lairiba akhoi gi army amadi state force singasu khun ngakchariba icha singbu phaba pumbase tawbiganu haina mamagi saitagi mama oibi kaya gi mahut sinjaraga aihakna wakachari